Sir, Honorable Minister Nemsa Kipjen su laitamnin sarna sum khumbire. Sir, industry si amaru oyadu hujik sarna khumbiri ba Roman number 1 si masi livelihood business incubators equipment procured by the department are of poor quality haibisi tam summi sar masi adu sarna sumde haibi maramdi aina summi haibigi justification di hairi basi 2017 da masigi livelihood business incubator sigi scheme sida 73 equipments district mapan gi masi ai sport su ngarang han assembly hodringai chacharu robni sa 73 equipments si makhan gi lawba sida adi 42 equipments di porakpa numitagi sinabi yadre aduna low standard substandard oi habasi porakpatagi sinabi yadabasi si kramain tauna it's not true haibiri bino sir hek porakpa numitagi sinabi yadabasi 42 masi 2023 gi house sida CAG na report pi bani 42 si sinabi yade CAG na su moi inspection chalure akhoi na su chalure ngaran Imphal West ki district chalubada sinaba machine du leiramde sikramain it's not true haibiri no sir adura masi commercial industry gi asigi livelihood business incubator si district mapanda asauba employment me am pi gida scheme amaneba adu 73 da 72 si equipment je right from the beginning yadre sima sarna haibiri sei si chumde haina lawi aduga anisubada reasons for inability to make this eligible and employed person available sir masida su does not arise hai masigi central gi scheme ji yamna phajaba lemon grass me am tharaga the machinery me am du madugi sa semna tea bag semna na ba makhan gi district mapan sida me lakhs of people lakhs of youth se thak pi na yauri aduga hujik si machinery me am sing si government na proper si lack of proper akhoi se infrastructures se suppose work set adagi power si 3 phase pidaba adagi proper lack of proper management sugumo mayam ji aina sport verification tawbu matamda mai howdagi pidri hai adagi work set fajana sadri hai adagi machine howrokpadagi yadri hai masi su sarna does not arise haibiri Sidi sir, masigi project sai kitang for the information sir. Masi 2017 dagi haurokiba project si hauji phok idle oiragalei. Masina district mapan da piriba central gi program se masi karigumba success oiramba tarabati masida aikoi thousands of youth si thabak piram dorini district mapan dagi sir. Adno masi maram pibiyo masigi asigi karigumba machinery myam se ai sport su charu ni sar ai amu repeat tawjari asi akhoi gi substandard oiramba tarabadi masi case lokhat piu aduga masi thuba investigation tawbira kanda naham yam thabak pi je sir masi akhoi sarkar na industry department na 2017 da sahi mata lakh amaga makhai thabak pi ni haibi khiba lei Delhi dana Modi 1 da 2 dana sahi amada 2 crore pigini hai number question the lag ai question si thabak pi bai related ni question the lag question award ni sir question award demand discussion the to bi ai na yes adu yai si gi related oi bang hatane ato ko ko yes ai lak sage si thabak pi gi da poni si asi house da su thambiri basi does not arise hai ri basi masi sugai na takpi yu ai di la le na lojai